ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯅꯨꯡꯁꯤꯔꯝꯂꯣꯏ ꯈꯟꯕ꯭ꯔꯥ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ. ꯊꯣꯏꯕꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯔꯤꯁꯤꯗ ꯐꯣꯟ ꯇꯧꯁꯤꯔ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯇꯍꯥ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯜꯂꯤ. ꯔꯤꯁꯤꯒꯤ ꯋꯥꯈꯜꯗ ꯂꯥꯡꯇꯛꯅꯕ ꯆꯔꯥꯡꯅꯕ ꯇꯧꯐꯝ ꯈꯪꯗꯕꯅ ꯃꯁꯥ ꯄꯨꯝꯕ ꯊꯟꯈ꯭ꯔꯦ ꯊꯣꯏꯕꯤ. ꯉꯥꯏꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯐꯣꯟ ꯑꯗꯨ ꯑꯅꯨꯗ ꯀꯣꯜ ꯇꯧꯏ. ꯍꯜꯂꯣ, ꯂꯥꯏꯔꯤꯛ ꯄꯥꯏꯔꯣ? ꯑꯦ, ꯀꯥꯏꯗꯩ ꯂꯥꯏꯔꯤꯛꯅꯣꯗ, ꯄꯥꯗꯦ. ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯊꯥꯅꯔꯤꯌꯦ. ꯑꯣ, ꯗꯥꯔꯥꯁꯀ ꯑꯣꯏꯔꯝꯅꯤꯅꯦ. ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒ ꯑꯣꯏꯅꯤꯒꯦ? ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯃꯤꯗꯤ. ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏꯗꯤ. ꯅꯪꯗꯤ ꯐꯪꯖꯗꯕꯗꯣ ꯆꯥꯛꯆꯧꯋꯣ. ꯑꯦ, ꯆꯥꯛꯆꯗꯦ. ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯣꯏꯕꯤ, ꯅꯪ ꯗꯥꯖꯦꯛꯇꯣ ꯌꯥꯕꯤꯔꯣ ꯀꯩꯅꯣ. ꯅꯍꯥꯟꯁꯨ ꯍꯪꯂꯛꯄꯅꯤ, ꯑꯗꯨꯒ ꯅꯪꯁꯨ ꯅꯨꯡꯁꯤꯅꯕꯒꯤ ꯃꯍꯥꯎꯁꯦ ꯑꯃꯨꯛꯇꯪ ꯈꯪꯅꯕ. ꯊꯣꯏꯕꯤ ꯈꯪꯂꯥꯎ ꯂꯥꯎꯁꯤꯜꯂꯤ. ꯇꯦꯡꯗꯦ ꯖꯦ ꯀꯥꯏꯅꯒ. ꯑꯩꯅ ꯄꯥꯝꯖꯕ ꯃꯥꯅꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇꯦ. ꯑꯩ ꯌꯥꯝ ꯆꯥꯛꯏꯕꯅꯤ. ꯍꯥ, ꯀꯅꯥꯅꯣꯅꯦ ꯅꯪꯅ ꯄꯥꯝꯖꯕ ꯃꯥ ꯍꯥꯏꯕꯣ? ꯃꯥꯂꯦꯝꯁꯤꯗ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯥꯒ ꯂꯩꯔꯕꯣ? ꯍꯣꯏ, ꯊꯣꯛꯂꯛꯂꯦ, ꯃꯔꯣꯜ ꯊꯣꯛꯇꯕ ꯑꯃ. ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯊꯥ ꯁꯥꯏꯁꯦ. ꯑꯅꯨꯗꯤ ꯑꯁꯦꯡꯕ ꯃꯥꯅ ꯃꯊꯥꯕꯨ ꯁꯥꯕꯤꯔꯤ. ꯍꯥ, ꯃꯔꯣꯜ ꯊꯣꯛꯇꯕꯗꯨꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯗꯣꯏꯕ? ꯇꯁꯦꯡꯅ ꯃꯔꯣꯜ ꯊꯣꯛꯇꯕꯗꯤ ꯐꯔꯦ ꯍꯥꯏꯅꯦ. ꯁꯥꯏꯅꯇ ꯑꯣꯏꯔꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯏꯅꯦ. ꯊꯣꯏꯅ ꯊꯣꯛꯇꯕ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯈꯪꯗꯦꯕ. ꯇꯨꯝꯗꯕ ꯃꯤꯁꯦ ꯍꯧꯗꯣꯛꯄ ꯂꯨꯏ ꯀꯥꯏꯅ ꯍꯥꯏꯅꯔꯤꯁꯦ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤ. ꯑꯦ, ꯀꯅꯥꯗꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯑꯩꯕꯨ ꯋꯥꯈꯜ ꯑꯝꯇ ꯇꯥꯍꯜꯂꯨ. ꯑꯇꯨꯝꯕ ꯇꯨꯝꯗꯕ ꯀꯥꯏꯅ ꯄ꯭ꯔꯃꯥꯟ ꯌꯥꯝ ꯍꯩꯕ꯭ꯔꯣ? ꯊꯣꯏꯕꯤ ꯋꯥꯗꯨ ꯄꯠꯀꯛꯏ. ꯌꯥꯔꯦ, ꯈꯪꯉꯨꯔꯅꯨ. ꯑꯗꯣ ꯅꯨꯄꯤꯅ ꯗꯥꯏꯔꯦꯛ ꯄ꯭ꯔꯄꯣꯁ ꯇꯧꯕꯁꯦ ꯃꯤꯅ ꯉꯥꯡꯅꯒꯗ꯭ꯔꯥ? ꯅꯪꯅꯦ ꯂꯩꯅꯥ ꯌꯥꯝ ꯍꯦꯟꯖꯜꯂꯦ ꯏꯕꯦꯝꯃ. ꯀꯅꯥꯗꯅꯣ? ꯑꯩꯈꯣꯏꯁꯨ ꯃꯁꯛ ꯑꯝꯇ ꯈꯪꯒꯦꯗꯅ. ꯑꯁ, ꯁꯨꯝ ꯋꯥꯔꯤꯒꯤ ꯋꯥꯅꯤ. ꯑꯩꯉꯣꯟꯗꯒ ꯊꯣꯛꯂꯛꯑꯗꯤꯅ ꯍꯥꯟꯅ ꯍꯪꯍꯧꯕꯅꯦꯕ. ꯍꯦꯔꯥ, ꯅꯨꯄꯥꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯁꯅꯤ. ꯅꯪꯅꯅꯦ ꯏꯪꯒꯤꯠ ꯑꯃ ꯑꯅꯤ ꯁꯠ ꯈꯔ ꯇꯧꯁꯤꯜꯂꯣ. ꯑꯣ, ꯀꯔꯝꯕ ꯏꯪꯒꯤꯠꯅꯣ? ꯑꯅꯨ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯇꯧꯔꯤꯕ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯈꯪꯅꯣꯛ ꯅꯣꯛꯏ. ꯑꯁ, ꯑꯩꯕꯨ ꯌꯥꯝꯅ ꯈꯪꯕꯩ ꯇꯥꯏꯞꯇ. ꯍꯣ, ꯑꯩꯈꯣꯏ ꯁꯥꯏꯗꯅꯦ ꯑꯝꯇ ꯍꯪꯂꯛꯀꯦ, ꯅꯨꯄꯥꯅ ꯄꯥꯝꯕ ꯏꯪꯒꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯅ. ꯃꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯩ. ꯊꯣꯏꯕꯤꯅ, ꯇꯥꯏꯡꯗꯦꯀꯣ, ꯗꯥꯔꯥꯁꯇꯒ ꯑꯝꯇ ꯍꯥꯏꯅꯨꯀꯣ. ꯍꯥꯏꯔꯣꯏꯍꯦ, ꯑꯩꯕꯨ ꯁꯣꯅꯣꯒꯤ ꯇꯥꯏꯞꯇꯒ. ꯑꯩꯗꯤ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯗ. ꯑꯦ, ꯀꯅꯥꯅꯣ ꯆꯤꯡꯅꯩꯕꯣ? ꯗꯥꯔꯤꯁꯤꯗꯣ. ꯊꯣꯏꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯑꯗꯨꯕꯨ ꯇꯞꯊꯗꯨꯅ. ꯑꯩꯅ ꯀꯩ ꯆꯤꯡꯅꯅꯕ ꯊꯕꯛ ꯇꯧꯔꯗꯅ ꯚꯥꯞ ꯐꯥꯕꯤꯔꯅꯨ ꯏꯕꯦꯝꯃ. ꯑꯩꯈꯣꯏ ꯗꯥꯅ ꯍꯥꯏꯔꯛꯄꯅꯤꯗ, ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯃꯥꯜꯂꯦꯅ. ꯑꯦ, ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯁꯦ? ꯅꯍꯥꯟ ꯗꯥꯔꯤꯁꯤ ꯍꯣꯏꯗ ꯆꯠꯄꯗꯣ, ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ. ꯊꯣꯏꯕꯤ ꯋꯥꯈꯜꯗ, ꯑꯩꯕꯨ ꯀꯩ ꯇꯧꯈ꯭ꯔꯒꯦꯅꯦ? ꯈꯪꯕꯨ ꯈꯪꯉꯗꯤ ꯐꯩ ꯍꯥꯏꯅꯤꯅꯦ. ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯁꯦ ꯃꯥꯅ ꯈꯪꯕꯤꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯑꯗꯤ. ꯊꯣꯏꯕꯤ ꯁꯥꯎꯁꯤꯟꯅꯔꯒ, ꯑꯣ, ꯇꯧꯒꯦ ꯈꯪꯉꯦꯕ ꯅꯣꯏ ꯅꯋꯥꯗꯣ. ꯅꯕꯥꯅꯤꯒꯤ ꯋꯥꯔꯤ ꯁꯥꯒꯦꯗꯤ ꯍꯥꯏꯗꯦꯗꯅ ꯑꯩꯒꯤ ꯋꯥꯔꯤꯒ ꯄꯨꯊꯣꯛꯇꯅ ꯅꯣꯏ ꯃꯉꯥꯏꯔꯦꯅꯦ. ꯋꯥꯔꯤ ꯁꯥꯟꯅꯗ ꯌꯥꯗꯗꯧꯅ ꯋꯥꯔꯤ ꯂꯩꯇ꯭ꯔꯒ ꯀꯣꯛꯇꯣꯛꯎ ꯌꯥꯗ꯭ꯔꯣ? ꯑꯅꯨ ꯈꯣꯟꯖꯦꯜ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ. ꯑꯦ, ꯆꯠꯊꯣꯍꯦ, ꯑꯩꯈꯣꯏꯕꯨ ꯃꯤꯒꯤ ꯋꯥꯔꯤꯗꯒ ꯑꯗꯨꯝ ꯉꯥꯡꯅ ꯂꯩꯗꯧꯅ. ꯏꯁ, ꯉꯥꯡꯅꯩꯗꯨꯗꯤ. ꯍꯣ, ꯅꯪꯅ ꯄꯥꯝꯖꯕꯗꯨꯗ ꯈꯟꯅꯕꯤꯕꯩ ꯋꯥꯅꯤ. ꯌꯥꯝ ꯍꯩꯅꯗꯦꯀꯣ, ꯑꯩ ꯊꯝꯃꯒꯦ. ꯃꯤꯒꯤ ꯊꯃꯣꯏꯁꯦ ꯅꯣꯏ ꯂꯣꯏ ꯈꯪꯉꯨꯍꯦ. ꯊꯣꯏꯕꯤ ꯁꯥꯎꯔꯞꯅ ꯆꯩꯁꯤꯜꯂꯝꯂꯒ ꯊꯝꯈꯤ. ꯐꯣꯟ ꯊꯝꯂꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤꯅ ꯋꯥꯈꯜꯗ ꯑꯃꯨꯛ ꯈꯜꯂꯤ. ꯈꯪꯕꯤꯒꯗꯕ ꯃꯤꯅꯗꯤ ꯈꯪꯕꯤꯗ꯭ꯔꯦ, ꯈꯪꯉꯣꯏꯗꯕ ꯃꯤꯅ ꯑꯣꯏꯅ ꯈꯪꯕꯤ ꯂꯩꯔꯦ ꯇꯧꯔꯤꯁꯦ. ꯊꯣꯏꯕꯤ ꯑꯃꯨꯛꯁꯨ ꯁꯣꯜꯂꯤ. ꯑꯩꯁꯦ ꯗꯥꯔꯤꯁꯤꯒꯗꯤ ꯋꯥꯔꯤ ꯑꯃꯗꯤ ꯁꯥꯟꯅꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯔꯒ ꯁꯥꯟꯅꯅꯤ ꯇꯧꯔꯤꯁꯦ? ꯑꯁ, ꯐꯣꯟ ꯍꯦꯛꯇ ꯇꯧꯁꯤꯜꯂꯒꯦꯗ, ꯑꯗꯨꯒ ꯊꯣꯛꯄ ꯑꯃ ꯃꯥꯏ ꯂꯥꯛꯆꯔꯅꯤ. ꯊꯣꯏꯕꯤ ꯔꯤꯁꯤꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯐꯣꯟꯁꯦ ꯆꯠꯂꯤꯁꯦ. ꯑꯩ ꯃꯤꯍꯨꯟꯒ ꯑꯝꯇ ꯁꯨꯗ꯭ꯔꯦꯗ. ꯑꯁ, ꯑꯩ ꯊꯝꯃꯒꯦꯗ. ꯃꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯊꯝꯃꯤ. ꯔꯤꯁꯤꯅ ꯀꯣꯜ ꯕꯦꯛ ꯑꯃꯨꯛ ꯇꯧꯔꯛꯂꯝꯃꯤ. ꯊꯣꯏꯕꯤ ꯋꯥꯈꯜꯗ, ꯑꯁ, ꯁꯤꯕꯨ ꯀꯩꯗꯧꯕꯒꯤ ꯇꯧꯔꯛꯏꯖꯥꯠꯅꯣ? ꯑꯩꯕꯨ ꯃꯤꯍꯨꯟꯒ ꯑꯝꯇ ꯁꯨꯗ꯭ꯔꯀꯥꯟꯁꯤꯗ. ꯄꯥꯏꯗꯗꯤ ꯄꯥꯏꯈꯠꯂꯒꯦ, ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯂꯣꯏꯔꯁꯦ. ꯄꯥꯈꯠꯄꯗꯨ ꯐꯥꯖꯤꯜꯂꯤ. ꯍꯜꯂꯣ.
Kana? Darisi, aine. Kana oibirabano? Aine, Thoibi. Oh, Thoibi. Aigi number sina kanadagi? Dagi simanawbado adudagi lahobani. Oh, aidi kaubu kauri. Ado kaidorigi Darisi? Kistodida. Angang tuition loibaga phamambani. Oh, mi kya tauge? Nungthildadi ahum khaktani. Morning dana khara yami. Oh, ado exam gidi lairik kyam paba loirage? Padrida. Ado nang kai haininge? Kaino masum haigena taubani. Oh, kaino hekta hayo. Class 11 gi notes ka laibrana hangena taubani. Aidi commerce lawi. Ado nangdi science natro. Thoibi machinda tapna soli. As, aidi ba wari hoge tauraga wari ga sapam leite yasingba. Aina tauba thabak amane natai charoi dauni. Risi khonjel khara hauna. Ha, kai haiba? Haide, kaisu haidi. Ado English kumbadi manadro. Aidi English kadi no thamde. Thoibi amukasu machinda soli. As, chope amuksu. Risi wakalda khanba adu chinbalda lolure. Kaino, masinu pishibu mathanda murum solisibo. Ha, kai haibanu Darisi? Kem nateda. Oh, ado kai subject kidi tuition jatke? Tuition di aidi jatre. Marak da accountancy di ozada khangdrakanda tanaba chatle. Thoibisu hangba lepte wari thiraga hangjili. Oh, ado kai school dano dana tamisibo? CC Higher Secondary dani. Adudi aikhogi mamo ama oza oibani Bikram kaubani. Kai subject loge di khangde? Oh, adugi sir Bikram dudani aina khangdrakanda chatle haido accountancy lobani. Hojiksu adum chatpra Darisi? Numit kharani di adum chatkini. Oh, aduda ai marak da pau dum phauroke ko yagadro? Risi panthaba leite fatkhumi. Hoi, ado nangsu exam kuidrabanina lairik to patho aisu thamage ko. Hoi. Risi su phone adu makakre. Thoibi phone adu tup thadai phamungda. Aduga as aidiba kemtaga haiba nangdeba wathi ngakta. Nangna noi mamo hoida chase haisidi Darisi lumbanine. Thoibi sekli anuna samlaga chatli. Thoibi su ipa pakhana. Chalo he, aina maleram ni khangbro? Oh, adudi kaigi maram somta leiba nate chalusina adum tauri dia. Sum koirui ni kaino chattaba kuirena. Is yare kadar ma lakpada nangna tawbe acting do. Thoibi kari su khandaba saraga. Adu kaidorage ma lakpaga natro aikhoina thoraise mai manaktaga sum leibadi natedana. Ho aduisu mamoda chatlage hairambadu phauda Darisi de yengdana chatpada natro nakhongda leithidubo kalak peli bema. Is ngasaina phare nabaga. Thoibina adumna hairakpaduda anusu nofit tawraga phagi oina. Nangna pamadi kok hairodana koitan tana de leidui sarpudia. Is ainaga yam tana baitaptaga nangangi dubu kaino. Thoibigi pambomda anu khubakna se tharaga. Hoi bema khangjare yengdasina mitlaubi chada sa chakhomja nangi namit araubado aikhoi yengba ngamdre yam ware. Hey, Brahmangamta torokinu taning diamta. Makhoi ani adu amaga wari sasaduna adumak chadi. Tunglomdagi nupa amagi khonjelna tanaba laurei. Thoibi, amta ngaikho. Nang somda chatki khangbadaini. Aina nangi na tungina raini. Nupa adu chanchat tauna Thoibigi nakta lakli. Thoibi tungon thoraklaga yengi. Aduga yamna hinadana amuk mamangda onthoklai. As onthokna tankreda. Masi hairaga amuk phattungde yengi.
ꯑꯩ ꯊꯦꯡꯉꯦ ꯉꯥꯏꯕ ꯌꯥꯔꯔꯣꯏ ꯏꯃꯥꯅ ꯉꯥꯏꯔꯝꯃꯅꯤ ꯆꯤꯡꯂꯦꯟ ꯌꯥꯝꯅ ꯀꯦꯡꯅ ꯉꯁꯤꯗꯤ ꯋꯥ ꯐꯖꯅ ꯁꯥꯟꯅꯈꯤꯁꯦ ꯑꯗꯨꯒ ꯅꯪ ꯑꯗꯨꯝ ꯆꯠꯆꯔꯣ ꯊꯣꯏꯕꯤꯁꯨ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯅ ꯑꯦ ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯗꯣꯏꯕꯣ ꯅꯪꯅ ꯍꯥꯏꯗꯣꯏꯗꯣ ꯑꯩ ꯈꯪꯉꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯅꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯂꯩꯇ꯭ꯔꯦ ꯅꯪꯒ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯆꯤꯡꯂꯦꯟ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃꯒ ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯕꯗ ꯐꯖꯅ ꯍꯥꯏꯕ ꯇꯝꯃꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯑꯩꯅ ꯅꯪꯒꯤ ꯃꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯔꯤꯕꯁꯦ ꯅꯨꯡꯁꯤꯔꯝꯗ꯭ꯔꯕꯗꯤ ꯏꯟꯅꯔꯝꯒꯗ꯭ꯔꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨꯗ ꯑꯅꯨꯗꯤ ꯍꯥꯟꯅ ꯈꯪꯕ ꯑꯣꯏꯕꯅ ꯐꯠ ꯌꯥꯎꯁꯤꯜꯂꯛꯏ ꯋꯥꯁꯦ ꯀꯣꯟꯅ ꯐꯖꯅ ꯁꯥꯟꯅꯕꯤꯔꯣ ꯑꯩꯈꯣꯏ ꯊꯕꯛ ꯑꯃꯁꯨ ꯂꯩꯍꯧꯏ ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ ꯆꯤꯡꯂꯦꯟ ꯑꯅꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯍꯦ ꯅꯪ ꯌꯥꯎꯔꯛꯀꯅꯣ ꯅꯪ ꯊꯦꯡꯉꯗꯤ ꯆꯠꯂꯝꯃꯨ ꯃꯥꯗꯤ ꯉꯁꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯊꯣꯏꯕꯤ ꯁꯥꯎꯔꯞꯅ ꯆꯤꯡꯂꯦꯟꯗ ꯆꯩ ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯀꯥꯏꯅꯒ ꯅꯁꯛꯇꯨꯒ ꯊꯣꯏꯕꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯒꯤ ꯋꯥꯁꯦ ꯅꯪ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ ꯀꯩꯗꯧꯒꯦ ꯑꯁ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯑꯁꯤꯅ ꯏꯆꯝ ꯆꯝꯕ ꯋꯥꯈꯜꯗꯒꯤ ꯍꯦꯟꯅ ꯀꯔꯤꯝꯇ ꯈꯟꯕ ꯉꯝꯂꯣꯏ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯅꯨ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯊꯣꯏꯕꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯆꯤꯡꯂꯦꯟ ꯑꯅꯨꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯟꯈꯠꯂꯤ ꯋꯣꯏ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯃꯥꯗꯤ ꯑꯩꯅ ꯉꯁꯤ ꯄꯨꯔꯅꯤ ꯊꯣꯏꯕꯤ ꯆꯤꯡꯂꯦꯟꯗ ꯁꯥꯎꯔꯕ ꯁꯛꯇꯝ ꯑꯃꯗ ꯃꯃꯤꯠ ꯄꯩꯅꯤ ꯌꯦꯡꯉꯤ ꯀꯩꯑꯕ ꯀꯩ ꯍꯥꯏꯕꯅꯣ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯅꯪꯒꯤꯁꯤꯕꯨ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯅ ꯑꯩꯁꯦ ꯐꯅ ꯅꯨꯡꯁꯤꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯅꯤ ꯀꯥꯏꯅꯒ ꯅꯃꯥꯏꯗꯨꯗꯅꯦ ꯈꯨꯄꯥꯛꯁꯤꯅ ꯊꯥꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯆꯤꯡꯂꯦꯟꯁꯨ ꯎꯁꯤꯠꯇꯅ ꯊꯣꯏꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯊꯥꯔꯣꯅꯦꯁꯦ ꯊꯥꯔꯣ ꯃꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯃꯃꯥꯏ ꯃꯄꯥꯗ ꯊꯥꯡꯖꯤꯜꯂꯤ ꯊꯣꯏꯕꯤꯁꯨ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗꯦ ꯈꯨꯠꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯑꯅꯨꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯊꯥꯗꯣꯛꯑꯣ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯑꯅꯨꯅꯁꯨ ꯄꯥꯏꯔꯒ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯆꯤꯡꯂꯦꯟ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯀꯅꯥꯅ ꯀꯩꯗꯧꯗꯣꯔꯤꯒꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯀꯌా ꯅꯨꯡꯉꯥꯏꯔꯣꯏ ꯅꯪꯒꯤ ꯅꯈꯨꯠ ꯑꯁꯤꯁꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯏ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯀꯌꯥꯝ ꯉꯝꯕꯒꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯍꯦꯟꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯆꯤꯡꯂꯦꯟꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨ ꯐꯥꯔꯛꯏ ꯆꯤꯡꯂꯦꯟ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ ꯁꯣꯝꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯁꯣꯝꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡ ꯑꯁꯦ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ ꯈꯔ ꯂꯦꯝꯅꯁꯤ ꯔꯤꯁꯤ ꯌꯥꯝꯅ ꯏꯪꯅ ꯂꯨꯝꯂꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯥꯏꯔꯛꯏ ꯑꯦ ꯅꯪ ꯀꯅꯥꯅꯣ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯅꯪꯕꯣ ꯊꯥꯗꯣꯛꯑꯣꯏ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ ꯅꯪꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯚꯥ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯆꯤꯡꯂꯦꯟꯅ ꯎꯁꯤꯠꯇꯅ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯋꯥꯍꯩꯗ ꯁꯨꯔꯒ ꯆꯤꯡꯂꯒ ꯍꯥꯏꯔꯛꯏ ꯔꯤꯁꯤꯁꯨ ꯁꯣꯝꯗ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯐꯖꯅ ꯊꯥꯗꯣꯛꯎ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯏ ꯔꯤꯁꯤꯁꯨ ꯂꯦꯝꯕ ꯍꯟꯗꯤ ꯇꯞꯅ ꯏꯪꯅ ꯍꯥꯏ ꯆꯤꯡꯂꯦꯟꯁꯨ ꯎꯁꯤꯠꯇꯕ ꯍꯟꯗꯤ ꯀꯔꯦꯝꯅꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯔꯤꯁꯤ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯤ ꯆꯤꯡꯂꯦꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯀꯥꯟꯊꯣꯛꯏ ꯊꯣꯏꯕꯤ ꯆꯤꯡꯂꯦꯟꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯔꯤꯁꯤꯅ ꯆꯤꯡꯂꯦꯟꯒꯤ ꯅꯥꯔꯣꯝꯗ ꯃꯈꯨꯠ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯊꯤꯟꯖꯤꯜꯂꯤ ꯆꯤꯡꯂꯦꯟ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯏ ꯔꯤꯁꯤ ꯆꯤꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯆꯤꯡꯂꯦꯟ ꯂꯩꯃꯥꯏꯗ ꯇꯥꯅ ꯇꯥꯅ ꯑꯗꯨꯃꯛ ꯔꯤꯁꯤꯒꯤ ꯃꯊꯕꯥꯛꯇ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯏ ꯔꯤꯁꯤꯁꯨ ꯈꯣꯡꯐꯝ ꯈꯔꯗꯤ ꯍꯟꯗꯣꯛꯏ ꯆꯤꯡꯂꯦꯟ ꯑꯃꯨꯛ ꯂꯩꯃꯥꯏꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯍꯧꯒꯠꯂꯛꯂꯒ ꯔꯤꯁꯤꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯛꯏ ꯃꯈꯣꯏ ꯑꯅꯤ ꯅꯝꯅꯔꯛꯏ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤꯒ ꯑꯅꯨꯒꯗꯤ パꯈꯠꯄꯗ ꯂꯣꯏꯔꯦ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯒ ꯂꯩ ꯈꯪꯍꯧꯗ ꯑꯅꯨꯒꯤ ꯈꯣꯟꯖꯦꯜ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯂꯥꯎꯔꯛꯏ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯃꯤ ꯈꯠꯅꯔꯦ ꯌꯥꯝꯅ ꯄꯥꯈꯠꯅ
ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯏ꯫ ꯑꯅꯛꯄꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯈꯔ ꯆꯦꯟꯁꯤꯜꯂꯛꯄ ꯎꯕꯗ ꯆꯤꯡꯂꯦꯟ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯊꯧꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ, "ꯍꯩ ꯕꯦꯝꯃ, ꯀꯩꯗꯧꯅꯩꯅꯣꯅꯦ ꯅꯣꯏꯕꯣ?" ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯅꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯂꯤꯔꯦ꯫ ꯊꯣꯏꯕꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯄꯨꯗꯨꯅ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯄꯦꯔꯤ ꯄꯦꯔꯤ, "ꯗꯥ ꯔꯤꯁꯤ, ꯅꯪ ꯁꯣꯛꯄ꯭ꯔꯥ?" ꯔꯤꯁꯤꯒꯤ ꯆꯤꯟꯕꯥꯜꯗ ꯏ ꯈꯔ ꯇꯥꯔꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯅꯝꯅꯕꯗ ꯔꯤꯁꯤꯒꯤ ꯐꯤꯔꯣꯜ ꯑꯗꯨꯁꯨ ꯎꯐꯨꯜ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯔꯤꯁꯤ ꯊꯣꯏꯕꯤꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯑꯗꯨ ꯎꯕꯅ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯋꯥꯕ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯅꯨ ꯆꯪꯁꯤꯜꯂꯛꯏ꯫ "ꯑꯦ, ꯏꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ?" ꯔꯤꯁꯤ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯅꯥꯟꯊꯣꯛꯂꯒ ꯃꯈꯨꯠꯇ ꯑꯗꯨꯛ ꯌꯦꯡꯉꯤ꯫ "ꯀꯦꯝ ꯇꯧꯔꯣꯏꯗ." ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯅ, "ꯍꯩꯃꯥ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯁꯣꯛꯇꯕ꯭ꯔꯣ? ꯏꯗꯤ ꯈꯔ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ." "ꯀꯩꯁꯨ ꯌꯥꯝꯅ ꯁꯣꯛꯇꯦꯗ." ꯃꯁꯤ ꯍꯥꯏꯔꯒ ꯔꯨꯃꯥꯜ ꯑꯃ ꯂꯧꯊꯣꯛꯂꯒ ꯏ ꯑꯗꯨ ꯇꯩꯊꯣꯛꯏ꯫ ꯊꯣꯏꯕꯤ ꯇꯞꯂꯞꯅ, "ꯑꯩꯈꯣꯏ ꯃꯥꯃꯣꯗꯣ ꯑꯩ ꯀꯧꯔꯒꯦ, ꯑꯗꯨꯒ ꯄꯨꯂꯞ ꯊꯤꯜꯍꯜꯂꯁꯦ." ꯊꯣꯏꯕꯤꯅ ꯀꯣꯜ ꯇꯧꯕꯒ ꯕꯤꯀ꯭ꯔꯝꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯕꯤꯀ꯭ꯔꯝꯗ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯁꯨ ꯁꯦꯀꯦꯟ ꯐꯥꯗꯦ ꯐꯠ ꯍꯦꯛꯇ ꯄꯥꯏꯔꯛꯏ꯫ "ꯅꯈꯣꯏꯕꯨ ꯀꯔꯤꯒꯤ ꯃꯤ ꯈꯠꯅꯩꯅꯣꯅꯦ? ꯐꯖꯅ ꯍꯥꯏꯅꯕꯅ ꯐꯠꯇ꯭ꯔꯣ? ꯐꯔꯦꯁꯦ, ꯑꯩ ꯊꯤꯜꯂꯒꯦ ꯂꯥꯛꯑꯣ꯫ ꯔꯤꯁꯤ, ꯅꯪꯁꯨ ꯂꯥꯛꯑꯣ." ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝꯗꯨꯁꯨ ꯕꯤꯀ꯭ꯔꯝ ꯂꯥꯛꯄꯗꯒꯤ ꯃꯍꯩ ꯆꯪꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯕꯤꯀ꯭ꯔꯝꯅ ꯒꯥꯔꯤꯗ ꯊꯤꯜꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇꯕ ꯁꯛꯇꯝ ꯑꯃꯗ ꯈꯪꯅꯤꯡꯅ, "ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯨꯡꯉꯣ? ꯎꯪꯗꯨꯅꯇ ꯑꯗꯨꯝ ꯐꯝꯗꯅ ꯂꯩꯔꯤꯗꯨꯕꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ? ꯅꯃꯤꯠ ꯅꯃꯥꯏꯗꯨꯁꯨ ꯏꯄꯣꯝ ꯄꯣꯝꯕ ꯃꯥꯜꯂꯤꯅꯦ ꯅꯪꯕꯣ." "ꯍꯣꯏ ꯏꯃꯥ, ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯏ." ꯔꯤꯁꯤ ꯊꯕꯥꯛ ꯑꯗꯨꯁꯨ ꯆꯤꯡꯂꯦꯟꯅ ꯀꯥꯎꯔꯛꯄꯒꯤ ꯅꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯗ ꯍꯥꯏꯔꯕꯗꯤ ꯄꯥꯈꯠꯈꯤꯅꯤ ꯈꯟꯅ ꯃꯥ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ꯫ ꯊꯝꯕꯥꯜꯅ ꯑꯃꯨꯛꯀꯁꯨ, "ꯅꯪꯕꯨ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯒꯨꯂꯤꯒ ꯆꯥꯁꯤꯟꯕ ꯌꯥꯗ꯭ꯔꯣ? ꯂꯩꯔꯝꯒꯅꯤꯅꯦ ꯏꯕꯨꯡꯉꯣ." "ꯃꯥ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ. ꯉꯥꯛꯇ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ." "ꯍꯣꯏ, ꯄꯣꯊꯥꯔꯣ. ꯅꯁꯥꯗꯣ ꯋꯥꯃꯟꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ. ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯒ ꯍꯥꯏꯔꯛꯑꯒꯦꯀꯣ. ꯄꯣꯊꯥꯖꯔꯣ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ꯫ ꯔꯤꯁꯤꯗꯤ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯊꯣꯏꯕꯤꯕꯨ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯁꯪ ꯎꯔꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯀꯣꯏꯔꯥꯎꯅꯕ ꯃꯤꯠꯁꯅꯥꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯅ ꯊꯣꯠꯂꯕ ꯈꯖꯥꯏꯗ ꯆꯦꯟꯊꯔꯛꯄ ꯑꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄꯒꯨꯝ꯫ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯅꯣ ꯀꯔꯝꯅ ꯐꯥꯊꯒꯅꯤ? ꯔꯤꯁꯤ ꯊꯣꯏꯕꯤꯒꯤ ꯃꯄꯥꯎ ꯈꯪꯇꯥ ꯇꯥꯅꯤꯡꯉꯛꯄꯒꯨꯝ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤ꯫ ꯀꯝꯗꯧꯔꯤ, ꯀꯩꯗꯧꯔꯤ, ꯑꯁꯤꯈꯛ ꯅꯠꯇꯕ ꯑꯃꯨꯛ ꯍꯪꯁꯤꯔ ꯈꯟꯕꯁꯨ ꯃꯥꯅ ꯌꯥꯝ ꯍꯦꯟꯖꯤꯟꯕ ꯇꯥꯔꯗ꯭ꯔꯥ ꯑꯃꯨꯛ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯥꯎꯔꯤꯉꯩꯗ ꯈꯪꯍꯧꯗꯦ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯂꯥꯛꯏ꯫ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝꯅ ꯐꯣꯟ ꯑꯗꯨ ꯁꯠ ꯌꯦꯡꯉꯤ꯫ ꯃꯦꯁꯦꯖ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯑꯗꯨꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯔꯤꯁꯤ ꯃꯇꯧ ꯑꯗꯨꯗ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝꯅ ꯏꯁꯣꯔ ꯃꯥꯅ ꯁꯤꯜꯂꯛꯄ꯭ꯔꯥ ꯈꯪꯗꯦ꯫ ꯔꯤꯁꯤ ꯃꯁꯥ ꯑꯗꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯋꯥꯆꯞ ꯑꯗꯨ ꯄ꯭ꯔꯞ ꯍꯥꯡꯂꯒ ꯃꯦꯁꯦꯖ ꯑꯗꯨ ꯌꯦꯡꯉꯤ꯫ ꯃꯦꯁꯦꯖꯇ, "ꯗꯥ ꯔꯤꯁꯤ." ꯔꯤꯁꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯊꯣꯏꯕꯤꯅ ꯗꯥ ꯔꯤꯁꯤ ꯍꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯁꯤ ꯍꯔꯥꯎꯕꯒꯤ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯔꯤꯁꯤꯁꯨ ꯃꯦꯁꯦꯖ ꯍꯜꯂꯤ꯫ "ꯍꯥꯎ, ꯀꯩ ꯂꯩꯔꯒꯦ ꯊꯣꯏꯕꯤ?" ꯊꯣꯏꯕꯤꯁꯨ ꯃꯦꯁꯦꯖ ꯑꯗꯨ ꯔꯤꯄ꯭ꯂꯥꯏ ꯁꯠ ꯄꯤꯔꯛꯏ꯫ "ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ." ꯔꯤꯁꯤ ꯃꯦꯁꯦꯖ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯃꯥꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯒꯦ ꯇꯧꯔꯤꯉꯩ ꯑꯃꯨꯛꯁꯨ ꯃꯦꯁꯦꯖ ꯂꯥꯛꯑꯝꯃꯤ꯫ "ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯗꯥ ꯔꯤꯁꯤ?" "ꯁꯨꯝ ꯍꯤꯞꯄꯝꯕꯅꯤ. ꯅꯪ ꯉꯁꯥꯏꯒꯤꯗꯣ ꯀꯦꯝ ꯇꯧꯗꯕ꯭ꯔꯣ?" "ꯀꯦꯝ ꯇꯧꯗꯤꯌꯦ. ꯑꯗꯣ ꯈꯨꯗꯥꯡꯁꯦ ꯈꯔꯗꯤ ꯅꯥꯏꯌꯦ, ꯆꯤꯡꯂꯦꯟ ꯁꯣꯅꯣꯗꯨꯅ ꯀꯟꯅ ꯄꯥꯏꯔꯛꯄꯒꯤ."
ꯑꯣ, ꯍꯧꯖꯤꯛꯁꯨ ꯅꯥꯔꯤꯕꯣ? ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯔꯦ ꯑꯗꯣ ꯗꯥ ꯔꯤꯁꯤꯗꯤ ꯏ ꯈꯔ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯥꯏ ꯔꯤꯁꯤ ꯊꯣꯏꯕꯤꯒꯤ ꯏꯉꯥꯎ ꯉꯥꯎꯕ ꯋꯥꯍꯩ ꯋꯥꯇꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯛꯄ ꯃꯥꯜꯂꯤ ꯔꯤꯁꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯦ, ꯑꯗꯨꯒꯤꯕꯨ ꯀꯩꯝꯇ ꯈꯜꯂꯨꯅꯣ, ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯅꯣꯡ ꯐꯥꯗꯣꯛꯅꯤ. ꯃꯥꯁꯨ ꯅꯥꯔꯨꯝꯗꯣ ꯐꯖꯅꯗꯤ ꯅꯥꯔꯝꯒꯅꯤ, ꯃꯅꯥꯗꯣ ꯄꯪꯉꯝꯕꯕꯨ ꯌꯥꯏꯅꯦ. ꯗꯥꯅꯕꯨꯗꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯩꯅꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯗꯥꯅ ꯑꯩꯁꯦ ꯑꯗꯨꯝ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄꯗ ꯀꯟꯕꯤꯔꯦ ꯂꯃꯟꯁꯦ ꯌꯥꯝꯅ ꯇꯣꯜꯂꯦꯕ ꯑꯩꯁꯦ ꯗꯥ ꯔꯤꯁꯤꯒꯤ ꯔꯤꯁꯤꯁꯨ ꯃꯦꯁꯦꯖꯇꯣ ꯂꯥꯛꯄꯒ ꯁꯤꯟ ꯐꯠ ꯇꯧꯏ ꯑꯗꯨꯒ ꯔꯤꯄ꯭ꯂꯥꯏ ꯑꯃꯨꯛ ꯁꯠ ꯇꯧꯏ ꯑꯦ, ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯅꯪꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯏꯗꯨꯗꯤ, ꯑꯗꯨꯅ ꯂꯃꯟ ꯑꯣꯏꯔꯕꯁꯨ ꯀꯥꯏꯗꯦꯗ. ꯊꯣꯏꯕꯤ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤ ꯑꯃ ꯊꯥꯖꯤꯜꯂꯛꯏ ꯉꯥꯏꯈꯣꯅꯦꯗꯣ, ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ? ꯊꯣꯏꯕꯤ ꯁꯨꯛꯂꯒ ꯃꯦꯁꯦꯖ ꯑꯗꯨ ꯍꯜꯂꯤ ꯑꯁ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯊꯪꯅꯕꯒꯤ ꯃꯤꯅꯦ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯃꯤꯅꯦ ꯑꯩꯅ ꯆꯠꯄꯗ ꯀꯣꯏꯅꯤꯟꯅꯔꯒ ꯂꯩꯕꯅꯦ ꯅꯍꯥꯟꯈꯩꯗꯤ ꯃꯥ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯕꯅꯦ ꯉꯁꯥꯏꯗꯣ ꯃꯥ ꯑꯣꯏꯔꯝꯕꯗꯨꯗ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯂꯨꯔꯕꯅꯤ ꯔꯤꯁꯤꯁꯨ ꯃꯔꯝ ꯆꯥꯕ ꯆꯥꯗꯕ ꯄꯪꯍꯪꯗ ꯍꯪꯂꯤ ꯑꯣ, ꯅꯪꯒ ꯈꯪꯅꯕ ꯃꯤꯔꯣꯕ? ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯔꯝꯕ꯭ꯔꯣ? ꯊꯣꯏꯕꯤꯁꯨ ꯄꯩꯊꯣꯛꯂꯒ ꯔꯤꯄ꯭ꯂꯥꯏ ꯇꯧꯏ ꯑꯦ ꯀꯥꯏꯗꯩꯅꯣꯗ ꯑꯩꯅ ꯍꯩꯅꯗꯕ ꯃꯤꯅꯦ ꯍꯥꯏꯔꯒ ꯅꯪꯁꯨꯕ ꯔꯤꯁꯤꯁꯨ ꯂꯛꯅꯕꯒꯤ ꯃꯇꯧꯒꯨꯝ ꯃꯥꯜꯂꯤꯗ ꯑꯩꯗꯤ. ꯑꯁ ꯃꯥꯟꯕꯤꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯥꯒ ꯀꯣꯏꯅꯗ꯭ꯔꯤꯀꯣ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯌꯥꯝ ꯃꯥꯜꯂꯤꯀꯣ. ꯔꯤꯁꯤꯁꯨ ꯃꯦꯁꯦꯖ ꯑꯗꯨ ꯊꯥꯈ꯭ꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯊꯣꯏꯕꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯃꯥꯟꯕ ꯇꯥꯕ ꯍꯣꯏ, ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇꯒ ꯍꯥꯏꯒꯦ, ꯂꯥꯟꯅꯗꯤ ꯂꯧꯒꯅꯨꯀꯣ. ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ ꯔꯤꯁꯤꯅ ꯇꯥꯏꯄꯤꯡ ꯇꯧꯔꯤꯉꯩ ꯊꯣꯏꯕꯤ ꯋꯥꯈꯜꯗ ꯈꯟꯖꯩ ꯃꯥꯏꯁꯦ ꯑꯩꯒ ꯂꯣꯟꯅ ꯊꯃꯣꯏꯗ ꯈꯜꯂꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯅꯣꯛꯆꯩ ꯂꯥꯡꯐꯥꯡꯗꯣ ꯄꯪꯆꯠꯇ ꯆꯠꯀꯅꯨ. ꯍꯥꯏꯗꯤ ꯅꯪꯁꯤ ꯅꯨꯄꯤꯅꯤꯗꯅ, ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ, ꯂꯥꯏꯔꯤꯛꯇꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯥꯔꯒ ꯁ꯭ꯀꯨꯜ ꯇ꯭ꯌꯨꯁꯟ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯈꯔ ꯆꯠꯂꯒ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯨ. ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯐꯍꯟꯅꯤꯡꯕꯒꯤꯅꯤ. ꯊꯣꯏꯕꯤ ꯔꯤꯁꯤꯅ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯑꯃꯨꯛꯁꯨ ꯍꯔꯥꯎꯍꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯏ ꯍꯣꯏ ꯗꯥ ꯔꯤꯁꯤ ꯑꯗꯣ APꯗ ꯌꯥꯎꯕ ꯗꯥꯒꯤ ꯕꯔꯗꯦꯒꯤ ꯗꯦꯠꯇꯣ ꯑꯁꯦꯡꯕꯔꯣ ꯑꯦ, ꯅꯪꯗꯤ ꯑꯩꯒꯤ FB ꯑꯦꯀꯥꯎꯟꯗꯣ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯑꯦ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯪꯗ꯭ꯔꯁꯨ ꯄ꯭ꯔꯣꯐꯥꯏꯜꯗ ꯁꯤꯅꯔꯤ ꯑꯃ ꯍꯥꯞꯄꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ, ꯌꯥꯝ ꯍꯩꯅꯕꯨ ꯊꯤꯔꯤꯅꯦ. ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦ ꯈꯨꯠ ꯑꯅꯤ ꯑꯗꯣ ꯑꯃꯒꯤ ꯃꯦꯁꯦꯖ ꯑꯃꯅ ꯐꯠꯍꯜꯂꯤ ꯃꯦꯁꯦꯖ ꯊꯥꯕꯒ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯁꯦꯀꯦꯟꯗ ꯃꯦꯁꯦꯖ ꯑꯗꯨꯁꯨ ꯁꯤꯟ ꯑꯗꯨꯝ ꯇꯧꯏ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤ ꯊꯣꯏꯕꯤꯅ ꯃꯔꯝ ꯂꯩꯕꯒꯤ ꯊꯤꯔꯤꯅꯦ ꯑꯗꯣ ꯕꯔꯗꯦꯒꯤ ꯗꯦꯠꯇꯨꯕꯨ ꯆꯨꯝꯃꯕꯣ ꯆꯨꯝꯃꯕꯅꯤ. ꯔꯤꯁꯤꯒꯤ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯤꯉꯩꯗ ꯃꯇꯝꯒ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯃꯇꯝꯁꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯝꯂꯦ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯣꯟꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯦ ꯗꯥ ꯔꯤꯁꯤ ꯑꯩ ꯆꯥ ꯑꯝꯇ ꯆꯥꯔꯨꯈꯤꯒꯦ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦ ꯋꯥ ꯌꯥꯝꯅ ꯍꯪꯗꯣꯏ ꯂꯩꯀꯣ ꯑꯣꯐ ꯑꯣꯏꯔꯦꯀꯣ ꯔꯤꯁꯤ ꯊꯣꯏꯕꯤꯒꯤ ꯃꯦꯁꯦꯖ ꯑꯗꯨ ꯎꯕꯗꯤ ꯎꯔꯦ ꯑꯗꯨꯕꯨ ꯔꯤꯄ꯭ꯂꯥꯏꯗꯤ ꯇꯧꯔꯨꯗ꯭ꯔꯦ ꯔꯤꯁꯤꯒꯤ ꯋꯥꯈꯜꯗ ꯃꯁꯤ ꯑꯉꯥꯡꯁꯤꯁꯨ ꯌꯥꯔꯤꯅꯦ. ꯃꯁꯤ ꯈꯟꯅ ꯐꯣꯟ ꯑꯗꯨ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯅꯣꯕꯦꯜ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯄꯥꯕ ꯍꯧꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯝꯕꯥꯜꯅ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯛꯂꯦ ꯔꯤꯁꯤꯁꯨ ꯆꯥꯛ ꯆꯥꯅꯕ ꯆꯥꯛꯈꯨꯝꯗ ꯆꯪꯏ ꯑꯍꯤꯡ ꯃꯥꯒꯤ ꯃꯇꯝꯁꯨ ꯂꯣꯏꯔꯛꯇꯨꯅ ꯑꯉꯥꯟꯕ ꯃꯍꯥꯛꯁꯨ ꯂꯥꯛꯂꯦ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛꯁꯨ ꯌꯥꯀꯥꯏꯔꯛꯂꯦ ꯃꯅꯥ ꯄꯨꯡꯂ ꯄꯥꯃꯦꯜꯗ ꯌꯥꯔꯦꯛꯂꯝꯕ ꯆꯦꯛꯂꯥ ꯃꯈꯣꯏꯁꯨ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯈꯨꯗꯝ ꯄꯤꯗꯨꯅ ꯅꯨꯡꯁꯤꯔꯕ ꯈꯣꯏꯊꯨꯝꯂꯕ ꯈꯣꯟꯖꯦꯜꯅ ꯌꯥꯀꯥꯏꯔꯣꯟꯕꯨ ꯁꯛꯂꯔꯤ ꯔꯥꯅꯤ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯒꯠꯅ ꯍꯥꯏꯔꯛꯏ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ, ꯅꯣꯡꯃꯇ ꯉꯟꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕꯁꯦ
ꯂꯥꯛꯈꯤꯗ꯭ꯔꯕꯅꯤ ꯅꯪ ꯑꯃ ꯊꯣꯏꯕꯤ ꯃꯃꯤꯠ ꯎꯏꯔꯨꯝ ꯃꯥꯔꯨꯝ ꯈꯣꯟꯖꯦꯜ ꯁꯤꯇꯛ ꯇꯧꯅ ꯍꯧꯒꯠꯂꯒꯦꯕ ꯉꯥꯛꯇ ꯉꯥꯏꯈꯣ ꯑꯃ ꯔꯥꯅꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯐꯝꯊꯗꯨꯅ ꯅꯠꯇꯦ ꯑꯁꯨꯛ ꯊꯦꯡꯉꯁꯤꯕꯨ ꯅꯪꯕꯨ ꯇꯨꯝꯕ ꯌꯥꯔꯤꯕꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯉꯤ ꯉꯁꯤꯗꯤꯅꯦ ꯁ꯭ꯀꯨꯜꯒ ꯆꯠꯂꯨꯔꯅꯨ ꯅꯣꯏꯒꯤ ꯃꯃꯥ ꯔꯦꯅꯨꯗꯣ ꯃꯣꯏ ꯂꯥꯛꯀꯅꯤ ꯀꯩꯗꯧꯕ ꯀꯨꯏꯔꯦ ꯎꯅꯗꯕꯁꯨ ꯑꯗꯨꯗꯅꯦ ꯆꯥꯛ ꯆꯔꯥ ꯑꯝꯇ ꯆꯥꯃꯤꯟꯅꯁꯦꯅ ꯇꯧꯕꯅꯤ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯗꯤ ꯅꯥꯗꯣꯏ ꯃꯥꯜꯂꯤ ꯏꯃꯥ ꯑꯩꯗꯤ ꯍꯩ ꯑꯗꯨꯃꯥꯏꯅꯒꯅꯦ ꯊꯧ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯃꯤ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯍꯧꯒꯠꯂꯨ ꯕ꯭ꯔꯁꯀ ꯇꯧꯔꯨ ꯂꯥꯎ ꯆꯥꯛ ꯏꯁꯤꯡꯒꯁꯦ ꯈꯔ ꯊꯣꯡꯕ ꯌꯥꯎꯔꯨ ꯂꯥꯎ ꯑꯩ ꯏꯊꯟꯇꯅꯅꯦ ꯃꯇꯝ ꯊꯦꯡꯈꯤꯅꯤ ꯂꯥꯎꯀꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯅꯤ ꯉꯥꯡꯗꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯦꯅꯨ ꯍꯣꯏꯁꯨ ꯂꯥꯛꯂꯦ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯔꯥꯅꯤ ꯍꯔꯥꯎꯕ ꯃꯤꯅꯣꯛꯅ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯍꯩꯃꯥ ꯂꯥꯛꯑꯕ꯭ꯔꯣ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯣꯏꯕꯣ ꯆꯥꯛꯀ ꯂꯣꯏꯅ ꯂꯣꯏꯗꯣꯔꯕꯅꯤ ꯉꯁꯥꯏꯗꯒꯤꯅꯦ ꯏꯕꯦꯝꯃꯒ ꯑꯩꯒꯅ ꯊꯣꯡꯕꯒ ꯊꯥꯛꯄꯒ ꯅꯈꯣꯏ ꯄꯤꯖꯅꯤꯡꯗꯅ ꯑꯃꯨꯛꯇꯣꯏꯕ ꯔꯥꯅꯤ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯊꯣꯏꯕꯤꯕꯨ ꯀꯧꯔꯒ ꯍꯥꯏꯔꯛꯏ ꯍꯩ ꯕꯦꯝꯃ ꯅꯣꯏꯒꯤ ꯃꯃꯥ ꯔꯦꯅꯨ ꯍꯣꯏ ꯂꯥꯛꯏꯍꯦ ꯅꯣꯏ ꯄꯥꯕꯨꯡꯗꯣ ꯑꯝꯇ ꯀꯧꯊꯣꯔꯛꯎ ꯔꯥꯅꯤꯅ ꯔꯦꯅꯨꯒꯤ ꯅꯨꯄꯥ ꯁꯨꯔꯁꯇ ꯍꯥꯏꯔꯛꯏ ꯑꯦ ꯇꯥꯃꯣ ꯁꯣꯝꯗ ꯃꯥꯡꯒꯣꯜꯗ ꯍꯦꯛꯇ ꯂꯦꯡꯁꯤꯟꯁꯦ ꯌꯥꯅꯤ ꯌꯥꯅꯤ ꯏꯕꯦꯝꯃ ꯔꯦꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯏ ꯏꯁ ꯑꯁꯨꯛ ꯉꯜꯂꯤꯁꯤꯕꯨ ꯌꯥꯝꯅ ꯊꯦꯡꯕꯒꯤ ꯇꯥꯏꯞꯇ ꯁꯨꯔꯦꯁꯁꯨ ꯃꯥꯒꯤꯗꯤꯅꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯁꯨꯛꯂꯣꯏ ꯂꯣꯏꯕꯖꯥꯠ ꯅꯠꯇꯦ ꯑꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯊꯦꯡꯂꯛꯏꯁꯦ ꯔꯥꯅꯤꯁꯨ ꯅꯣꯛꯂꯒ ꯂꯥꯛꯄꯤꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥꯅ ꯅꯨꯡꯁꯥꯕꯨ ꯊꯤꯔꯨꯔꯕꯅꯤ ꯑꯦꯍꯦ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯏꯆꯥ ꯔꯥꯁꯇꯤ ꯌꯥꯎꯔꯛꯇ꯭ꯔꯕꯣ ꯀꯩꯗꯧꯔꯦ ꯃꯥꯗꯤ ꯔꯥꯁꯀꯤ ꯃꯆꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯄꯣꯊꯥꯍꯧꯔꯒꯦꯅ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯁꯨꯝꯅ ꯔꯥꯅꯤ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯑꯃꯨꯛ ꯂꯤꯚꯤꯡ ꯔꯨꯝꯗ ꯐꯝꯃꯤ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯕꯨ ꯀꯝꯗꯧꯒꯦ ꯁꯨꯔꯦꯁ ꯆꯤꯟꯕꯥꯜꯗꯨ ꯔꯨꯃꯥꯜꯅ ꯇꯩꯊꯣꯛꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ ꯑꯁꯨꯛ ꯍꯥꯎꯕꯁꯤꯗꯤ ꯑꯩꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯆꯥꯗ꯭ꯔꯤꯀꯣ ꯁꯨꯔꯦꯁꯀꯤ ꯋꯥꯍꯩꯗꯨꯗ ꯇꯣꯝꯕꯅ ꯑꯃꯨꯛ ꯑꯦ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯇ ꯆꯥꯈ꯭ꯔꯗꯨꯗꯤ ꯁꯨꯔꯦꯁꯁꯨ ꯉꯛꯅ ꯍꯥ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯗꯣ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯔꯥꯅꯤꯒ ꯔꯦꯅꯨꯒꯁꯨ ꯋꯥꯔꯤ ꯇꯧꯅ ꯅꯣꯛꯂꯒ ꯆꯪꯂꯛꯏ ꯑꯦ ꯇꯥꯃꯣ ꯉꯁꯤꯒꯤ ꯏꯟꯁꯥꯡꯗꯨꯕꯨ ꯀꯝꯗꯧꯒꯦ ꯔꯥꯅꯤꯅ ꯁꯨꯔꯦꯁꯇ ꯍꯪꯉꯤ ꯁꯨꯔꯦꯁꯁꯨ ꯅꯣꯛꯏ ꯉꯁꯤꯒꯤ ꯆꯟꯔꯥꯅꯤꯒꯤ ꯈꯨꯠꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯃꯔꯨꯞꯅ ꯑꯩꯈꯣꯏꯗ ꯅꯣꯡꯃꯇ ꯆꯥꯛ ꯆꯥꯁꯤ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯑꯁꯤꯅ ꯑꯣꯏꯕ ꯇꯥꯏꯅꯦ ꯑꯩꯈꯣꯏꯒꯤꯁꯤꯗꯤꯅꯦ ꯁꯨꯝꯕ ꯑꯍꯥꯎꯕꯒꯁꯦ ꯊꯣꯡꯕ ꯍꯩꯕ ꯅꯠꯇꯦ ꯔꯦꯅꯨꯅ ꯇꯥꯞ ꯑꯣꯛꯂꯒ ꯀꯔꯤꯕ ꯃꯣꯏꯕ ꯌꯨꯝꯗꯅ ꯑꯩꯅ ꯏꯟꯁꯥꯡ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯍꯥꯎꯈ꯭ꯔꯦ ꯑꯩꯅ ꯏꯍꯩ ꯍꯩ ꯏꯍꯦꯟ ꯍꯦꯜꯂꯦꯅ ꯌꯥꯝꯅ ꯍꯥꯏꯗꯥꯏꯅꯦ ꯁꯨꯔꯦꯁꯁꯨ ꯅꯣꯛꯊꯣꯛꯂꯛꯏ ꯍꯩꯃꯥ ꯑꯗꯨꯗꯤ ꯅꯪꯅ ꯁꯥꯎꯈꯤꯅꯤꯅ ꯍꯥꯏꯕꯤꯗꯕꯅꯤꯅꯦ ꯃꯌꯥꯝ ꯑꯗꯣ ꯋꯥ ꯋꯥ ꯅꯣꯛꯏ ꯊꯣꯏꯕꯤꯒ ꯔꯥꯁꯀꯤ ꯃꯆꯦꯒꯁꯨ ꯍꯩ ꯃꯍꯤ ꯒ꯭ꯂꯥꯁ ꯈꯔ ꯄꯨꯔꯒ ꯆꯪꯂꯛꯏ ꯍꯩ ꯃꯍꯤ ꯊꯛꯁꯦ ꯕꯕꯥ ꯍꯩ ꯃꯍꯤ ꯑꯗꯨ ꯊꯣꯏꯕꯤꯅ ꯁꯨꯔꯦꯁꯇ ꯍꯥꯟꯅ ꯂꯥꯜꯂꯤ ꯔꯥꯅꯤ ꯇꯥꯃꯣ ꯍꯩ ꯃꯍꯤꯗꯨ ꯄꯥꯏꯁꯤꯜꯂꯣ ꯍꯥ ꯍꯩ ꯃꯍꯤ ꯑꯩꯕꯨ ꯆꯟꯈꯤꯗ꯭ꯔꯣꯅꯦ ꯃꯔꯨꯞ ꯇꯣꯝꯕꯁꯨ ꯅꯣꯛꯂꯒ ꯆꯟꯈꯤꯅꯤ ꯆꯟꯅꯕꯅꯦ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯣ ꯃꯔꯨꯞ ꯍꯣꯏꯗꯦꯍꯦ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯒ ꯂꯣꯏꯔꯦ ꯔꯦꯅꯨꯅ ꯑꯃꯨꯛ ꯉꯁꯤꯗꯤ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯋꯥꯕꯅ ꯂꯣꯏꯔꯅꯤ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯆꯦꯟꯕꯗ ꯊꯣꯏꯕꯤ ꯃꯃꯥ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯦ ꯋꯥꯗꯦꯗ ꯃꯃꯥ ꯔꯦꯅꯨ ꯃꯣꯃꯣ ꯅꯣꯛꯅ ꯊꯣꯏꯕꯤꯗ ꯌꯦꯡꯉꯤ
ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯑꯦ ꯍꯥꯏꯕ ꯏꯆꯥꯁꯤ ꯅꯨꯡꯁꯤꯕꯅ ꯃꯃꯥꯏꯒꯁꯦ ꯄꯤꯁꯛ ꯄꯤꯛꯂꯗꯅ. ꯔꯥꯅꯤꯅ ꯑꯃꯨꯛ ꯀꯗꯥꯏꯗꯩꯅꯣ ꯉꯁꯤ ꯈꯛꯇꯅꯤ. ꯑꯩꯅꯅꯦ ꯃꯃꯥ ꯔꯦꯅꯨ ꯍꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤꯅꯤ ꯌꯥꯍꯧ ꯈꯔ ꯉꯜꯂꯤꯅꯤ. ꯅꯠꯇ꯭ꯔꯗꯤ. ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯊꯣꯏꯕꯤꯅ ꯇꯨꯡꯗꯒꯤ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏ. ꯔꯥꯅꯤ ꯑꯅꯥꯕ ꯑꯗꯣ ꯈꯥꯡꯂꯒ ꯑꯌꯨꯃ. ꯃꯌꯥꯝ ꯑꯗꯨ ꯊꯣꯏꯕꯤꯅ ꯇꯧꯈꯤꯕꯗꯨ ꯎꯕꯒꯤ ꯂꯣꯏꯅ ꯅꯣꯛꯏ. ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯃꯨꯡ ꯑꯅꯤ ꯑꯁꯤ ꯂꯣꯏꯅꯩ. ꯀꯔꯝꯅ ꯍꯧꯈꯤꯕ ꯃꯇꯝ ꯈꯪꯍꯧꯗꯦ. ꯃꯊꯧ ꯆꯤꯟꯕ ꯀꯅꯥꯗꯗꯤ ꯇꯦꯜꯂꯕ ꯃꯇꯝꯅꯤ. ꯃꯇꯝꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤꯗꯅ ꯁꯥꯡꯂꯕ ꯃꯇꯝꯅꯤ. ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯈꯪꯍꯧꯗꯦ. ꯀ꯭ꯂꯥꯁ 11-12ꯒꯤ ꯑꯦꯛꯖꯥꯝꯒꯤ ꯔꯨꯇꯤꯟꯁꯨ ꯊꯣꯛꯂꯦ. ꯑꯦꯛꯖꯥꯝꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯂꯥꯏꯔꯤꯛ ꯄꯥꯅꯔꯤ. ꯈꯔ ꯑꯃꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯥꯗꯨꯅ ꯐꯣꯟ ꯄꯥꯏꯕꯁꯨ ꯌꯥꯎꯅꯔꯤ. ꯔꯤꯁꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤ. ꯄꯨꯡ 12 ꯍꯦꯛ ꯇꯥꯕꯒ ꯔꯤꯁꯤꯒꯤ ꯐꯣꯟꯗ ꯀꯣꯜ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ. ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯁꯤꯡꯏ. ꯔꯤꯁꯤ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯊꯣꯏꯕꯤ ꯑꯣꯏꯔꯝꯃꯤ. ꯔꯤꯁꯤꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ. ꯀꯩꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯣꯜꯒ ꯇꯧꯔꯛꯏꯁꯤꯅ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ? ꯃꯁꯤ ꯈꯟꯅ ꯀꯣꯜ ꯑꯗꯨ ꯐꯠ ꯄꯥꯏꯈꯠꯂꯤ. ꯍꯜꯂꯣ ꯍꯥꯏꯕ ꯐꯥꯎ ꯅꯪꯗꯦ. ꯊꯣꯏꯕꯤ ꯇꯞꯅ ꯄꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯃꯤ ꯇꯥꯈ꯭ꯔꯅꯤ ꯃꯇꯥꯒꯨꯝꯅ. ꯍꯜꯂꯣ ꯗꯥ ꯔꯤꯁꯤ, ꯗꯇꯥ ꯑꯣꯟ ꯇꯧꯋꯣ, ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ. ꯃꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯐꯣꯟ ꯑꯗꯨ ꯁꯠ ꯊꯝꯈ꯭ꯔꯦ. ꯔꯤꯁꯤ ꯏꯉꯛ ꯉꯛ ꯆꯥꯟꯅꯗꯨꯅ ꯐꯣꯟ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯏ. ꯋꯥꯈꯜ ꯑꯃꯨꯛ ꯈꯟꯗꯨꯅ ꯂꯩ.